ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯔꯛ ꯇꯥꯕ ꯇꯟꯖꯥꯁꯤꯁꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕꯒ ꯈꯪꯗꯦ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯄꯥꯛ ꯄꯥꯛ ꯇꯧꯏꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯒꯔꯦ ꯁꯦ ꯍꯥꯏꯔꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯥꯏꯔꯣ Hello, meow. ꯒꯨꯗ ꯃꯣꯔꯅꯤꯡ Good morning. ꯃꯌꯥꯝ ꯌꯦꯡꯉꯨ ꯉꯁꯤꯒꯤ ꯂꯩꯆꯤꯜ ꯈꯨꯠꯊꯥꯁꯤ ꯌꯦꯡꯉꯨ ꯄꯨꯡ ꯃꯝꯃꯅꯤ ꯌꯦꯡꯉꯨ ꯁꯤꯡ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯥꯔꯕꯅꯦꯕ ꯄꯨꯡ 7:30 ꯇꯥꯅꯤꯡ ꯇꯃꯥꯡ ꯌꯧꯔꯕꯅꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯉꯨ ꯃꯥꯒꯤ ꯂꯩꯆꯤꯜꯁꯦ ꯄꯨꯡꯃꯝꯅ ꯂꯩꯔꯤ ꯌꯦꯡꯉꯨ ꯉꯁꯤ ꯐꯖꯅ ꯏꯪꯉꯤ ꯇꯧꯔꯤꯁꯦ ꯁꯣꯟꯗꯒ ꯌꯦꯡꯉꯨ ꯅꯥꯠꯇꯒꯁꯦ ꯎꯗ꯭ꯔꯦ Yeah, happy to ꯃꯥꯝꯗꯨ ꯏꯪꯉꯒ ꯑꯩꯈꯣꯏ ꯍꯥꯄꯦꯟ ꯁꯦꯠꯂꯤꯁꯤꯅꯤ ꯁꯥꯕꯥꯁ ꯑꯐꯥꯎꯕ ꯉꯥꯡꯒꯣꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯑꯩꯈꯣꯏ ꯃꯩ ꯇꯦꯛꯑꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯅꯣꯅꯦꯕ ꯗꯤꯟꯅꯦꯕ ꯑꯗꯣ ꯇꯜꯂꯦ ꯃꯩꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯩ ꯇꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯩꯅꯝ ꯅꯝꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯑꯠꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯀꯣꯏꯕ ꯃꯣꯔꯅꯤꯡ ꯋꯥꯛ ꯀꯥꯏꯕ ꯀꯣꯏꯁꯤꯒꯦ ꯑꯩꯈꯣꯏ ꯃꯥꯃꯨ ꯌꯨꯝ ꯀꯥꯏ ꯂꯩꯍꯧꯔꯦ ꯈꯪꯉꯕ꯭ꯔꯣ ꯎꯕ꯭ꯔꯣ 3 hours later. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯨ ꯍꯤꯡꯒꯣꯜꯒꯁꯦ ꯄꯨꯡꯀꯣꯛ ꯀꯣꯛꯑꯦꯁꯦ ꯁꯤꯒ ꯁꯧꯒ꯭ꯂꯥꯏ ꯊꯥꯔꯝꯕ ꯑꯗꯒꯤ ꯁꯣꯝꯗ ꯑꯂꯨ ꯊꯥꯔꯝꯕꯒꯗꯣ ꯂꯣꯏꯅ ꯑꯂꯨꯒꯗꯣ ꯇꯥꯟꯊꯣꯛꯇꯅ ꯁꯧꯒ꯭ꯂꯥꯏꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅꯦ ꯍꯤꯡꯒꯣꯜꯁꯦ ꯂꯣꯏꯅ ꯄꯨꯡꯀꯣꯛ ꯀꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯔꯨꯝ ꯅꯥꯔꯨꯝꯅꯅ ꯄꯣꯠ ꯑꯃ ꯑꯅꯤꯈꯛꯁꯤꯒ ꯆꯣꯡꯈꯠꯇꯅ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯐꯗꯤꯒꯣꯝ ꯍꯅꯨꯕ ꯑꯃꯈꯛꯀ ꯍꯧꯅ ꯂꯩꯔꯤꯁꯤꯒ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯊꯥꯔꯝꯕ ꯖꯒꯥꯗꯨꯅꯦꯕ ꯑꯗꯣ ꯄꯥꯟꯒꯁꯤꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯝꯐꯥꯎ ꯍꯥꯏꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯔꯥ 2ꯔꯛꯂ 3ꯔꯛꯂ ꯑꯗꯨꯇꯅꯤꯀꯣ ꯐꯪꯍꯧꯔꯤꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯄꯨꯝꯅ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯁꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯊꯥꯔꯝꯕꯗꯣ ꯑꯗꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯩꯁꯦ ꯅꯠꯇꯕ ꯃꯃꯥꯡꯒꯤꯁꯦ ꯑꯁꯤ ꯑꯂꯨ ꯊꯥꯔꯝꯕꯁꯤꯒꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯟꯗꯨ ꯊꯥꯔꯝꯃꯤꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯃꯃꯥꯡꯒꯤꯗꯨꯒ ꯑꯩꯈꯣꯏ ꯄꯥꯟꯒꯤ ꯃꯇꯝꯗꯨꯒꯅ ꯏꯁꯤꯡ 2ꯔꯛ ꯆꯥꯎꯈꯤꯗꯅ ꯑꯗꯨꯅ ꯏꯁꯤꯡ 2ꯔꯛꯇꯨ ꯊꯨꯝꯖꯟꯅ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯁꯤꯡꯗꯣ ꯑꯝꯐꯥꯎ ꯑꯣꯏꯍꯧꯗ꯭ꯔꯦ ꯂꯣꯏꯅ ꯄꯨꯝꯅ ꯃꯥꯡꯈ꯭ꯔꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯟꯁꯦ ꯁꯥꯊꯤꯅ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯄꯣꯠ ꯑꯣꯏꯗꯕ ꯄꯥꯟꯁꯤꯗꯤ ꯐꯖꯅ ꯇꯥꯒꯜꯂꯦꯕ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯄꯥꯟ ꯆꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯁꯣꯝꯒꯤꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥ ꯊꯣꯛꯑꯦ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯑꯣꯡꯗꯨꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯨꯕꯅꯦꯕ ꯅꯨꯡꯁꯥꯁꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯀꯩꯅꯣ ꯁꯦꯡꯅ ꯊꯣꯔꯛꯏꯅꯣ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯂꯩꯆꯤꯟ ꯈꯨꯊꯥꯗꯨꯒꯗꯤ ꯉꯁꯤ ꯅꯨꯡꯁꯥꯁꯦ ꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯩꯅꯣꯕꯨꯗꯤ ꯍꯦꯜꯂꯦꯅ ꯄꯨꯡ 11:30 ꯄꯨꯡ 11:30ꯕꯨꯗꯤ ꯍꯦꯜꯂꯦ ꯑꯗꯨꯅꯁꯨ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯧꯖꯤꯛꯅꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯕꯥꯏꯁꯦ ꯑꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁꯟꯅ ꯆꯥꯗꯅ ꯆꯪꯗꯅ ꯂꯣꯏꯔꯦꯁꯦ ꯌꯦꯡꯉꯨ ꯁꯟꯅ ꯆꯥꯕꯒꯤ ꯑꯣꯏ ꯉꯝꯗ꯭ꯔꯦꯕ ꯑꯁꯤꯁꯦ ꯂꯣꯏꯅ ꯑꯩꯈꯣই ꯀꯩꯅꯣ ꯀꯣꯕꯤ ꯊꯥꯔꯝꯃꯤꯅꯦꯕ ꯀꯣꯕꯤ ꯊꯥꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯀꯣꯕꯤꯁꯤꯡꯗꯨꯁꯨ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯒꯤ ꯁꯤ ꯀꯣꯂꯤꯕꯥꯏꯁꯦ ꯕꯕꯥꯅ ꯑꯗꯨꯝ ꯅꯝꯁꯟꯕꯅꯦꯕ ꯑꯗꯣ ꯁꯟꯁꯤꯅ ꯑꯩꯈꯣꯏ ꯀꯗꯣꯟ ꯂꯩ ꯆꯪꯉꯩꯅꯣ ꯈꯪꯗꯦ ꯕꯦꯔꯁꯦ ꯑꯀꯣꯏꯕ ꯕꯦꯔꯁꯦ ꯈꯥꯔꯤꯃꯤ ꯌꯦꯡꯉꯨ ꯑꯗꯨꯃꯠꯇꯗꯁꯨ ꯁꯟꯁꯦ ꯄꯪꯆꯪꯗ ꯆꯪꯉꯤꯁꯦ ꯁꯤ ꯑꯀꯣꯏꯕꯁꯦ ꯕꯦꯔ ꯈꯥꯔꯤꯃꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏꯁꯤꯡꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯁꯥꯊꯤꯅ ꯄꯥꯟꯒꯦ ꯍꯥꯏꯗꯣ ꯌꯥꯝ ꯆꯣꯝꯊꯅꯩ ꯄꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯃꯁꯥꯒꯁꯦ ꯌꯦꯡꯉꯨ ꯃꯈꯥꯗ ꯆꯣꯝꯊꯔꯤ ꯃꯁꯥꯒꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯁꯤ ꯃꯔꯛꯇ ꯈꯔ ꯃꯨꯟꯕꯕꯨꯗꯤ ꯆꯥꯎꯔꯦꯕ ꯁꯦ ꯑꯃꯅꯤꯈꯛ ꯃꯨꯟꯕ ꯌꯥꯎꯔꯦꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯕꯣꯔꯣꯏꯁꯤꯅ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯨ ꯑꯁꯤꯒꯤ ꯕꯣꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯌꯥꯅꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯤꯁꯤꯡꯁꯤꯅꯦ ꯂꯣꯏꯅ ꯍꯨꯔꯥꯟꯗꯅ ꯍꯦꯛꯇꯣꯛꯇꯅ ꯆꯥꯊꯣꯛꯇꯅꯅꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯁꯤ ꯕꯣꯔꯣꯏꯁꯦ ꯆꯥꯕ ꯐꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯍꯤꯛꯏꯁꯤꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯨ ꯑꯁꯨꯃꯥꯏꯅ ꯁꯦ ꯈꯔꯒꯤ ꯃꯨꯟꯁꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯦ ꯁꯦ ꯈꯔ ꯃꯨꯟꯁꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯆꯩꯅ ꯀꯟꯊꯅ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯎꯇꯨꯞ ꯀꯔꯤ ꯀꯔꯥ ꯗꯦꯁꯥ ꯄꯣꯠ ꯆꯩ ꯑꯐꯪꯕ ꯃꯈꯨꯠꯇ ꯐꯪꯕꯗꯣ ꯑꯗꯨꯅ ꯂꯪꯅ ꯈꯪꯗꯦ ꯗꯦꯁꯥ ꯇꯧꯅ ꯈꯪꯗꯦ ꯍꯦꯛꯇꯗꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯑꯃꯨꯟꯕꯁꯤꯡꯗꯨꯗ ꯃꯣꯏ ꯂꯧꯅ ꯄꯨꯈ꯭ꯔꯒꯅꯦ ꯑꯗꯒꯤ ꯑꯁꯪꯕꯁꯤꯡꯗꯨꯅ ꯂꯣꯏꯅ ꯊꯥꯗꯅ ꯊꯔꯝꯗꯣꯏꯕ ꯆꯍꯤ ꯑꯃꯗ ꯆꯥꯕ ꯐꯪꯗꯦ ꯃꯅꯤꯡꯗꯁꯨ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯖꯦꯡꯕ ꯉꯝꯗꯣꯏꯅꯣ ꯁꯃꯣꯏꯗꯤ ꯑꯩꯈꯣꯏ ꯖꯦꯡꯕ ꯉꯝꯗꯦꯗꯅ ꯕꯣꯔꯣꯏ ꯃꯈꯣꯡꯁꯦ ꯐꯝꯅ ꯂꯩꯕ ꯉꯝꯗꯦꯗꯅ ꯃꯤ ꯁꯔꯛ ꯇꯥꯕ ꯇꯟꯖꯥꯁꯦ ꯑꯁꯤꯒ ꯂꯥꯛꯑꯒꯅꯦ ꯂꯣꯏꯅ ꯊꯥꯗꯗꯅ ꯈꯣꯠꯇꯗꯅ ꯑꯦꯛꯗꯝ ꯁꯔꯕꯅꯥꯁ ꯇꯧꯅ ꯊꯔꯝꯗꯣꯔꯤꯕ ꯑꯗꯨꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯄꯇ ꯅꯠꯇꯅꯅꯦ ꯃꯁꯥꯒꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯑꯒ ꯊꯔꯝꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯕꯣꯔꯣꯏ ꯃꯄꯨ ꯑꯣꯏꯖꯔꯁꯨꯅꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯆꯥ ꯐꯪꯗꯦ ꯍꯥꯏꯁꯤꯅꯤ ꯊꯥꯖꯔꯣꯏ ꯃꯌꯥꯝ ꯀꯃꯥꯏꯅ ꯀꯔꯝꯕ ꯁꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯔꯛ ꯇꯥꯕ ꯇꯟꯖꯥꯁꯤꯁꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕꯒ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯍꯥꯏ ꯑꯩꯅ ꯃꯅꯤꯡꯗ ꯑꯅꯝꯕ ꯂꯩꯕꯅꯦꯕ ꯍꯤꯡꯒꯣꯜꯁꯤꯒ ꯑꯗꯨꯝ ꯃꯥꯀꯤ ꯇꯧꯒꯗꯕ ꯀꯩꯀꯥ ꯑꯗꯨꯝ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯃꯥ ꯂꯩꯕ ꯇꯟꯖꯥꯗꯨꯒꯁꯨ ꯂꯥꯛꯇꯦ ꯍꯥꯏꯌꯦꯕ ꯀꯔꯝꯕ ꯁꯔꯛꯇ ꯂꯥꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯤ ꯂꯩꯕ ꯇꯟꯖꯥ ꯂꯩꯇꯕ ꯇꯟꯖꯥꯁꯦ ꯁꯥꯊꯤꯅꯁꯨ ꯈꯪꯉꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯣꯔꯣꯏꯁꯦ ꯂꯨꯝꯗꯅ ꯂꯩꯔꯕꯁꯨ ꯈꯪꯗꯦꯕ ꯕꯣꯔꯣꯏ ꯍꯨꯔꯥꯟꯕꯒꯤꯗꯃꯛꯇ ꯁꯤꯒ ꯌꯦꯡꯉꯨ ꯁꯤ ꯌꯦꯡꯉꯨ ꯑꯁꯤꯒꯤ ꯃꯁꯥꯁꯤꯅꯤ ꯑꯁꯤꯒꯤ ꯃꯁꯥꯒꯁꯦ ꯁꯤꯒꯁꯤꯗꯤ ꯂꯣꯏꯅ ꯇꯦꯛꯈꯤꯗ꯭ꯔꯣꯕꯅꯦ ꯑꯩ ꯈꯪꯉꯤꯁꯦ
अखोगी थांग पुरगा जानद्रसु कैनोम तौरेबा हमरा मसा मथक्तगी कैनो तौरप मसासे ओखाक सांगनेबा टीएम दोरिसे खजि खराक मतुंदगा अखोगी मसा थुदेकपगा टाइप नते ओखाक सांगने टीएम दोरिसे चही खुदिंग सुमाइना दुम तौना लेरबनी तो आइदि अमुक खंजलाबनी मसी हंदक्ति सीसीटीवी गा पाना थम्मसिरायना बोरो हुरान फाबगी दबक तो सीसीटीवी ओइदा थम्मसिरा खल्लाबनी फजना फारगा दुई तौगे अंते अदुनी अंगमद्र जों मैम अखोई मीही मपोटपु दुमाइन लागा लोइना थुदे खुदेकदना तौरमीबा खोटलमीबा दुदो गमद्र क्याम साथीना ngam यादो जों अइना आइदि चानबा पोटनी हेउ कसु काइदेको अदुमाइना अखोईगी थुदे खुदेकना तौरम्बा अदगी मांगन ताखनबदुदि सम साथीना साउनिंगीदना फना चानिंगबा लेरसु अइना आइदि कनो तौरबा मुल्लगा तो हेउबा दुइदि नंगना मांगहलिबा अखोईगी असंगबा ओइरिङैदा नंगना कंधा खोतादना मांगहलिबा म्यामदो मांगहदेदना लोइना नंगना साना हेइबा सिंगो लोइना आइदि कनो तौ खुन्नना पुजैदना अदुसु नतबा काबो काबो अमानि खक अखोईगी अमुन बजार अखोई तंजासी एकदम नंगबोय नंगदबो अखोई चाजा थक्यादा फंगदबा तौनाने लोइना कंदा खोतादना मसा थुदि खोतेदना लोइना थरममनी अदोगी माकी अमुनबा अमानि खक बरी मंगा खक जावबदो अदुता खुल्लगा पुखरनी रेसोनदि असंगबदुना लोइना पखादुगा लोइना लेहवरे मांगदना अदुनि क्या मांगिनो आइदो जियो अदुनि तौरिसे अखोईदि ngasiबाव दुमाइना मीगी इमानबा अमगी जुमदा चटलगा इमानबदो लेइतदि माइ मयुमदे पोतो हेकपा ngamदेबा इमानबदो इनाक्ता लेरगा दुगी कैगुम्बा अमा हेकनिंगबा तारस मांगोंदा हाइरगा दुमाइन तोयबा तो मोइना मीगी पोचैदुबो दुमाइना मनिंगदा पा लेइरे हाइनाबु उद्रे हाइनाबु एकदम सरक्ता बजेंगा दुमाइना पुरानदना खोलंदना तौइजे असिना हेना ngakkhre अदो मैम सिसिना अखोईगी पाना पाम्बीदुनी अइना नहानवाय अइना पाना थाइना उठखेबदो अदुदो असिसे हंदक्ति मनासे आइदि खरा फजबा वाले लहान ममांग उठखेबदो आइदि पानासे अपाक अपाक मनादो जाविदना से हंदक्ति खतंग आइदि फजबा वाले आइदि खोंगंग थागा ओरबनेने दो अन मनासे अनौबा ngata su ngairaba आइदि खरा हेखोकना चागरे दो युमदा पालाबनी आइदि सुमाइना हेक खोना चाबाइदि नुमाइरे अखोईगी जेंदेम पाम्बिनी जेंदेम पाम्बिसे जेउ हजिक्ति कनो तौरेबा लोइना सिधरे अहुम मरि मंगा तरुकते सुमाइना चोंखतना लेरि हानादि कदौरि हमरा सिगी मपाके पूरा स्वाइबाउ कनो तौरमियाबा सि तोनिंगोक से हौरमदेबा तोनिंगोक से कोना थारिमि सि मपाक सि मखोईगी पूरा जेंदेम पाम्बि ngata प्रिक सौंग हौरमिनि से हजिक्ति याद्रे लोइना मसिदा सिदरेबा लहान वाय अखोई था अहुम मरि मुक्की ममांग फाउ फजरमिदो था अहुम मरि मुक ममांगदा अखोई असिजे पूरा प्रिक सौंग सौरमेबा दु मतमदुगदि अखोई जुंगी मीना क्याम चादोन अखोई चांगमदना अखोई कैरोले काइसिंगजिगा नंबा पिथोबनि से दो हजिक्ति असिता ngaire दा सिसितनी जेंदेमु क्या चादोन अदुगा म्याम कनो मजेंगलके सिगी कारोन खाबी पाम्बिसे से सिगैसे असिगी कारोला खाबी का पाम्बिसे मथोनता होरैनेबा दो मथोनता होरखोसि जे अखोई अहुमलक मरियकति चाखरेको अहुम कनो तौना अखोई मी हजिक्ति मी लिबनि अनि मा खंगना दुम चरा फायबा असिगा पालिए जे मचा मा पान लेरे अदुगा जिंहलके जे कैमरादगी काम फजना कनो तौरिनो जंगसे सुमाइना मथोनता होगलपदे अखोइना कनो तौसनगेबनेबा आदि सिगी उरोंजे हापचनगेनेबा अदुगी मसासे कनो से लोइना मरी से लोइना समनादना फजना हौरे हजिक्ति सिका मचा मा पाले असिगे ओमा मख कनो तौरमदो हेखराबो मख जालमबदो लेरमद्रेने सिगा चौबम खरा सुम सांगमम पालामिनेबा हेखरम कना सन्ना थोखरमाने ओयों मपानदि सारी सोंदसु मयाम कनो तौरक्तोरि पालकै तौरि मथोनता कनो तौरैनि से याम फजना तौरिनो जों खोइना उरोंजे हापचनगिबनेबा जेंदेम सिदि लोइरे हानादि मीना लोइन चारामिनि से मिंगोंद लोइना नम्बर पिरिमि अखोई चांगमदना सोंदा अमानि खक्का चोंगिबनि से सिगैसिना पपाना अमानि खक्सि अमुक थादोकनेबा सिना अखोईगी करिनो कफोई पाम्बिनि से ओइद्रे सिसु सिको कनो अवाथबि लेरे अवाथबिदि पैनि हौरे सिगा मा अदगी तु असिगगी सिदि लहान क्याम फजै सि क्याम पामुइ सिगगी मेम अवाथबि से सि मथोनता तेखरिनि से अवाथबि पानमन्ना हंदक्ति पोचिंग लोइना सिदारे एबा आदि नोंजे कुइरेना तादबा दुना कोगी पोचिंग मवोंग इचा चादरे नहान वाइ नुंगसिना जों नहान वाइ तारम मतमदुगदि सुंगलेप लेपतना दुम ताबनिना दुमाइना दुम तामन्दना इसिंगजे इसिंग चावदना अखोइगी पांदो सिग्रिदुनी दो तातना ताद्रसु जों सुंगता तादे हंदा कुइरे था करम्बा थादनो ताखिबदबो लास्ट ताखिबसे अक्टूबर दरा कइनो दुमाइना ओइबनी अदुगा ताखिबदगी ngasibaw taraktri nongje अक्टूबर पूजा की मतमदो दुर्गा पूजा मतमगी दुगा कइनो ताखि खरा ताखि अदुइ मतुंगदगी दि अम्बाव ताद्रि ngasi भावगी नो ननि दुना पोचाइ सिंगे लोइना सिदारे हजि दुआन चलबुगे पचाइ लौरुगे
ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃ ꯐꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯕꯨꯂꯥ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯅꯥ ꯕꯣꯔꯥ ꯇꯧꯕꯒꯤꯗꯣ ꯁꯤꯗ ꯕꯣꯔꯥ ꯍꯧꯗꯒꯤ ꯇꯧꯈꯔꯦ ꯖꯦꯅꯝ ꯕꯣꯔꯥꯅꯤ ꯁꯤꯅ ꯃꯤ ꯉꯥꯏꯅꯔꯤ ꯂꯣꯏꯔꯦ ꯖꯦꯅꯝꯒꯤꯁꯨ ꯆꯥꯎꯔꯦ ꯃꯁꯦ ꯖꯦꯅꯝ ꯑꯗꯒꯤ ꯀꯩꯅꯣ ꯑꯃꯅ ꯀꯣꯕꯤꯒꯤꯁꯨ ꯆꯥꯎꯕꯅꯤ ꯍꯧꯔꯦ ꯆꯥꯕ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯦ ꯍꯩꯅꯔꯤ ꯃꯤꯁꯤꯡꯁꯨ ꯕꯨꯂꯥ ꯗꯨꯀꯥꯟꯗꯅꯤ ꯑꯗꯨꯒ ꯁꯤꯒ ꯄꯣꯇꯦꯇꯣ ꯁ꯭ꯄ꯭ꯔꯤꯡ ꯔꯣꯜꯁꯨ ꯁꯧꯗꯣꯔꯤ ꯍꯥꯎꯔꯅꯤ ꯁꯤꯁꯦ ꯀꯌꯥꯅꯣ ꯁꯦ 30 रुपये Bro. 하we 마푸서 짜바 야오래 하바는 뭐 하we